ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ ꯇꯥꯡ ꯑꯍꯨꯝꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯗ ꯃꯤ ꯆꯅꯤ ꯍꯨꯝꯐꯨꯔꯣꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤ ꯂꯤꯁꯤꯡ ꯑꯃꯔꯣꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯃꯤ ꯀꯨꯟꯊ꯭ꯔꯥ ꯍꯦꯟꯕꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕꯁꯤꯡ ꯑꯌꯥꯝꯕꯅ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯁꯤꯡꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯁꯤꯡ ꯑꯌꯥꯝꯕ ꯃꯤꯆꯝ ꯉꯥꯛꯇꯅꯤ꯫ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ ꯇꯥꯡ ꯑꯍꯨꯝꯗꯒꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯔꯤꯒꯤ ꯖꯅꯋꯥꯔꯤ 38 ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤ 119 ꯂꯩꯈꯤꯗꯕꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 10 ꯑꯃꯁꯨꯡ ꯑꯉꯥꯡ 9 ꯌꯥꯎꯅ ꯃꯤ 139ꯗꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ-ꯖꯣ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯆꯝꯁꯤꯡ ꯑꯣꯏꯈꯤ꯫ ꯃꯩꯇꯩꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁ ꯗꯤꯃꯥꯟꯗ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯗꯨꯅ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯇ꯭ꯔꯥꯏꯕꯦꯜ ꯁꯣꯂꯤꯗꯥꯔꯤꯇꯤ ꯃꯥꯔꯆ ꯅꯠꯇ꯭ꯔꯒ ꯔꯦꯂꯤ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ-ꯖꯣꯒꯤ ꯌꯨꯝ 4,836ꯀꯤ ꯃꯊꯛꯇ ꯃꯩ ꯆꯥꯛꯈꯤ꯫ ꯂꯥꯏꯁꯪ ꯑꯃꯁꯨꯡ ꯆꯔꯆ ꯌꯥꯎꯅ ꯔꯤꯂꯤꯖꯤꯌꯁ ꯁ꯭ꯇ꯭ꯔꯛꯆꯔ 336ꯂꯣꯝ ꯊꯨꯒꯥꯏꯈꯤ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ-ꯖꯣ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤ 70,000 ꯍꯦꯟꯕꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯈꯤ꯫ ꯀꯨꯀꯤ-ꯖꯣ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤ 10,000ꯔꯣꯝꯁꯨ ꯃꯤꯖꯣꯔꯥꯝꯗ ꯂꯥꯟꯖꯦꯟꯅꯈꯤ꯫ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯕꯁꯤꯡ ꯒꯚꯔꯟꯃꯦꯟꯠꯅ ꯑꯃꯁꯨꯡ ꯂꯅꯥꯏ ꯂꯨꯞꯁꯤꯡꯅ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖꯅꯆꯤꯡꯕ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯍꯥꯡꯗꯣꯛꯂꯒ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯥꯟꯖꯦꯟꯅꯔꯕꯁꯤꯡ ꯆꯪꯖꯐꯝ ꯄꯤꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞ 100ꯒꯤ ꯃꯊꯛꯇ ꯍꯥꯡꯗꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯔꯤꯒꯤ ꯖꯅꯋꯥꯔꯤ 19 ꯐꯥꯎꯕꯗ ꯂꯩꯈꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯃꯁꯤꯡ ꯄꯨꯟꯅ 210ꯅꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯍꯥꯡꯗꯣꯛꯈꯤꯕꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞ 115 ꯍꯥꯡꯗꯣꯛꯈꯤꯕꯅꯤ꯫ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛ 10ꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ 115ꯗ ꯂꯩꯈꯤꯕ ꯏꯟꯇꯔꯅꯦꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ ꯍꯥꯏꯕꯗꯤ IDPꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡꯅ 59,992ꯅꯤ꯫ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯔꯤꯒꯤ ꯖꯅꯋꯥꯔꯤ 19 ꯐꯥꯎꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁꯇ 4,112, ꯏꯝꯐꯥꯜ ꯏꯁꯇ 3,904, ꯊꯧꯕꯥꯜꯗ 1,119, ꯕꯤꯁꯅꯨꯄꯨꯔꯗ 9,913, ꯆꯨꯔꯆꯥꯟꯄꯨꯔꯗ 15,989, ꯖꯤꯔꯤꯕꯥꯝꯗ 89, ꯀꯥꯡꯄꯣꯛꯄꯤꯗ 13,957, ꯎꯈ꯭ꯔꯨꯜꯗ 1,592 ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤꯗ 8ꯅꯤ꯫ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ IDPꯁꯤꯡꯒꯤ ꯃꯁꯤꯡ ꯈꯔ ꯍꯟꯊꯔꯦ꯫ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯕ ꯌꯥꯎꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯒꯤ ꯃꯁꯤꯡ ꯍꯟꯊꯔꯛꯄꯅꯤ꯫ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯂꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯜꯂꯛꯄ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤ ꯃꯣꯔꯦ, ꯆꯨꯔꯆꯥꯟꯄꯨꯔꯅꯆꯤꯡꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯅꯠꯇꯅ ꯑꯇꯩꯗꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯗꯤꯁꯦꯝꯕꯔ ꯊꯥ ꯂꯣꯏꯈ꯭ꯔꯦ꯫ IDP 5,010ꯗꯒꯤ ꯍꯦꯟꯅ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ (ꯀꯣꯀꯣꯃꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ IDPꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯊꯥ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯔꯤꯂꯦ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁꯇꯁꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯐꯪꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯔꯤꯂꯦ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 30ꯗ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ IDPꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯗꯤꯃꯥꯟꯗ ꯇꯧꯔꯛꯈꯤꯕꯁꯤ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ ꯊꯥ ꯑꯗꯨꯋꯥꯏꯗꯒꯤꯅꯤ꯫ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯗ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯕꯦꯜ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ IDPꯁꯤꯡꯅ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯕꯦꯜ ꯕꯣꯏꯀꯣꯠ ꯇꯧꯕꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ IDPꯁꯤꯡꯅ ꯀꯣꯀꯣꯃꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯊꯥ ꯑꯃ ꯆꯨꯞꯅ ꯔꯤꯂꯦ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁꯠꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯇꯥꯡ 12ꯗꯒꯤ ꯀꯣꯀꯣꯃꯤ, IDPꯁꯤꯡ ꯑꯃꯁꯨꯡ CSOꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯏꯝꯐꯥꯜꯒꯤ ꯂꯣꯛ ꯚꯕꯟꯗ ꯊꯣꯝꯖꯤꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯁꯨ ꯂꯩꯈ꯭ꯔꯦ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ IDPꯁꯤꯡ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯉꯥꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕꯁꯨ IDP 10,000ꯔꯣꯝꯗꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯈ꯭ꯔꯦ꯫ ꯆꯍꯤ ꯂꯣꯏꯔꯛꯄꯗ ꯊꯣꯛꯄ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤ 10,000ꯔꯣꯝ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯈ꯭ꯔꯕ ꯃꯤ 10,000ꯔꯣꯝ ꯑꯗꯨ ꯌꯨꯝꯀꯣꯛ 2,200ꯔꯣꯝꯒꯤꯅꯤ꯫ ꯌꯨꯝꯀꯣꯛ 3,000ꯔꯣꯝꯒꯤ ꯃꯤꯁꯤꯡꯁꯨ ꯇꯥꯡꯀꯛ ꯅꯥꯏꯅ ꯍꯟꯖꯤꯟꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯍꯥꯛꯀꯤ ꯆꯦꯔꯣꯜꯗ ꯐꯣꯡꯗꯣꯛꯈꯤ꯫ IDPꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯤ ꯃꯈꯣꯏꯕꯨ ꯑꯊꯨꯕꯗ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯗꯨꯅꯤ꯫ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ IDPꯁꯤꯡꯅ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯊꯥ ꯑꯃ ꯆꯨꯞꯅ ꯔꯤꯂꯦ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯈꯤꯕꯅꯤ꯫ ꯃꯁꯥꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯦ꯫
ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯕ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯁꯨꯏꯁꯥꯏꯗꯀꯤ ꯊꯧꯗꯣꯛꯁꯤꯡ ꯍꯦꯛ ꯊꯣꯛꯂꯛꯄꯁꯤꯅꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯩꯅꯥꯅ ꯅꯥꯕ ꯀꯌꯥ ꯌꯥꯎꯔꯝꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯋꯥꯡꯅ ꯑꯗꯨꯝ ꯂꯩꯍꯜꯂꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯗ ꯆꯥꯕ ꯊꯛꯄꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯀꯌꯥ ꯂꯩꯕꯇ ꯅꯠꯇꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌా ꯃꯥꯌꯣꯛꯅꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯒꯚꯔꯟꯃꯦꯟꯠꯇ ꯀꯟꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ IDPꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕꯗꯨꯅꯤ꯫ IDPꯁꯤꯡ ꯑꯊꯨꯕꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯃꯈꯜ ꯃꯈꯥꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯤ꯫